ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯑꯃꯈꯛ, ꯅꯨꯡꯁꯤꯔꯕ ꯑꯃꯗꯤ ꯍꯥꯏꯗꯤ ꯀꯞꯀꯗ꯭ꯔꯥ ꯅꯣꯛꯀꯗ꯭ꯔꯥ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯕ꯫ ꯑꯗꯣ ꯑꯩ ꯉꯁꯤꯗꯣ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏ 6 ꯄꯣꯛꯄꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ 5 ꯑꯃꯗꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯩꯗ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ 5ꯁꯦ ꯃꯊꯪ ꯄꯣꯛꯑꯒ ꯃꯃꯩꯗ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯦ 3ꯁꯨꯕ ꯏꯆꯦꯁꯦ ꯑꯩꯒꯗꯤ ꯍꯦꯛ ꯊꯪꯅꯕ, ꯑꯩꯅ 4ꯁꯨꯕꯤ ꯑꯣꯏꯕ꯫ ꯏꯆꯦ ꯑꯍꯟꯁꯤꯃꯗꯤ ꯈꯔ ꯁꯣꯜꯂꯦ, ꯆꯍꯤ 70 ꯑꯕꯞ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤꯁꯤꯅ ꯑꯩꯒꯤ ꯍꯦꯛ ꯃꯈꯥ, ꯑꯇꯣꯝꯕꯤꯁꯤꯅ ꯉꯁꯤ ꯃꯁꯨ ꯂꯧꯕꯗ ꯃꯥꯁꯦ ꯂꯥꯛꯄ ꯉꯝꯗꯗꯅ ꯃꯥꯁꯦ ꯂꯥꯛꯇ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤ ꯏꯆꯦ ꯌꯥꯏꯃꯅꯦ, ꯏꯆꯦ 3ꯁꯨꯕꯁꯤꯅꯦ, ꯑꯩꯅꯦ, ꯑꯩꯈꯣꯏ 3ꯁꯦ ꯐꯣꯇꯣ ꯅꯝꯃꯤꯟꯅꯔꯒ ꯍꯥꯏꯗꯤ ꯐꯣꯇꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩꯅ ꯂꯣꯏ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯑꯗꯒꯤ ꯏꯆꯦ 3ꯁꯨꯕꯁꯤꯒꯤ ꯃꯆꯥꯁꯦ ꯅꯨꯄꯤ 2ꯒ ꯅꯨꯄꯥ ꯑꯃꯒ ꯄꯣꯛꯑꯦ꯫ ꯅꯨꯄꯥ ꯑꯃꯁꯤꯅ ꯃꯆꯥ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯣꯛꯑꯦ꯫ ꯉꯁꯤ ꯃꯁꯨ ꯅꯨꯄꯥꯁꯤꯅ ꯑꯇꯣꯝꯕꯅꯦ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯎ ꯍꯠꯄ ꯆꯠꯄ, ꯅꯥꯍꯠꯄꯒꯤ ꯌꯥꯎꯔꯨꯕꯒꯤ ꯐꯣꯇꯣ ꯃꯃꯤ ꯈꯔ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯋꯥꯔꯤꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎꯇꯪ ꯇꯥꯕꯤꯌꯣ꯫ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯏꯇꯩꯁꯤ ꯂꯩꯈꯤꯗꯕ ꯐꯤꯔꯣꯏ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ꯫ ꯑꯗꯣ ꯉꯁꯤꯁꯤꯅ ꯑꯉꯥꯡꯒꯤ ꯃꯅꯥ ꯍꯨꯠꯂꯦ꯫ ꯑꯗꯩꯗ ꯏꯆꯦꯁꯤꯗꯤ ꯉꯁꯥꯏꯒꯤ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ, ꯃꯥꯗꯤ ꯅꯥꯔꯤ ꯁꯥꯔꯤ, ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯆꯠꯊꯣꯛꯄꯁꯦ ꯄꯪꯀꯤꯗ ꯀꯤꯕ, ꯀꯣꯛꯀꯤ ꯂꯥꯏꯅꯥ ꯍꯥꯏꯗꯤ ꯋꯥꯈꯜ ꯂꯩꯅꯥ ꯇꯧꯕ ꯑꯃꯁꯨ, ꯃꯁꯥꯁꯤꯗ ꯀꯤꯕ, ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯀꯤꯕ, ꯑꯗꯩ ꯁꯤ ꯆꯥꯔꯒ ꯑꯩ ꯌꯥꯗꯦ, ꯁꯤ ꯆꯥꯔꯒ ꯑꯩ ꯌꯥꯗꯦꯅ ꯆꯥꯛꯀꯪꯗ ꯆꯥꯔꯒ ꯂꯩꯔꯕ ꯑꯃꯈꯛꯅꯦ꯫ ꯑꯗꯣ ꯃꯥꯁꯦ ꯐꯣꯇꯣ ꯅꯝꯃꯤꯟꯅꯁꯦꯁꯨ ꯁꯨꯡꯌꯥ ꯌꯥꯗꯕ꯫ ꯑꯗꯒꯤ ꯏꯄꯥꯝꯒꯤ ꯊꯕꯛ ꯇꯧꯔꯁꯨ ꯃꯥꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯨꯟꯕꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯥꯁꯦ ꯀꯤꯊꯤ ꯀꯤꯔꯨꯝ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯦ ꯀꯤꯔꯒ ꯋꯥꯈꯜꯅ ꯀꯩꯅꯣꯝꯃ ꯇꯧꯁꯜꯂꯒ ꯏꯐꯛ ꯐꯛꯆꯜꯂꯒ ꯂꯩꯕꯗꯣ ꯁꯨꯝ ꯇꯧꯋꯦ꯫ ꯑꯗꯩꯗꯨꯗ ꯉꯁꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯃꯌꯨꯝꯗ ꯆꯠꯂꯕꯅꯤꯅ ꯃꯥꯗꯣ ꯂꯩꯔꯤꯉꯩꯗꯨꯗ ꯐꯣꯇꯣ ꯅꯝꯖꯦꯁꯨ ꯃꯥꯏ ꯃꯁꯛꯁꯤꯒ ꯅꯝꯖꯦꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ꯫ ꯑꯩꯅ ꯐꯥꯔꯀꯥꯟꯗ ꯏꯕꯥꯅꯤ ꯀꯣꯟꯅꯔꯒ ꯅꯝꯁꯤꯜꯂꯛꯑꯦ꯫ ꯑꯩꯅ ꯀꯣꯜꯂꯒ ꯃꯥꯁꯦ ꯅꯝꯁꯤꯜꯂꯛꯑꯦ ꯐꯣꯇꯣꯗꯣ꯫ ꯃꯥꯅ ꯃꯥꯏ ꯐꯣꯇꯣꯁꯦ ꯅꯝꯍꯟꯅꯤꯡꯗꯗꯅ ꯌꯥꯝ ꯇꯧꯋꯦ꯫ ꯑꯗꯣ ꯑꯩꯅ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ, ꯃꯥꯅꯁꯨ ꯁꯨꯡꯆꯠ ꯆꯠꯊꯣꯔꯛꯇꯕ, ꯀꯩꯅꯣꯝ ꯇꯧꯕꯗ ꯑꯩꯈꯣꯏ ꯄꯨꯟꯕꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯥꯏ ꯃꯌꯨꯝꯗ ꯆꯠꯂꯤꯉꯥꯏꯁꯤꯗꯅ ꯑꯩꯅ ꯀꯣꯜꯂꯒ ꯅꯝꯁꯤꯜꯂꯛꯄꯒꯤ ꯐꯣꯇꯣꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ, ꯑꯗꯨꯝ ꯃꯊꯪ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯑꯗꯨꯒ ꯏꯆꯦ ꯌꯥꯏꯃ ꯂꯥꯛꯑꯦ, ꯑꯩꯅꯦ ꯏꯆꯦ ꯌꯥꯏꯃꯅꯦ, ꯑꯩꯈꯣই 3 ꯅꯝꯃꯤꯟꯅꯕ ꯐꯣꯇꯣꯁꯤꯗ ꯏꯆꯦ ꯌꯥꯏꯃꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ, ꯃꯆꯥ ꯃꯁꯨꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤꯅ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯏꯆꯦ 3ꯁꯨꯕꯅ ꯃꯌꯥꯏꯗ ꯇꯧꯔꯒ ꯑꯩꯈꯣꯏ 3ꯁꯨ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯊꯥꯒꯠꯆꯔꯛꯀꯦ, ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯊꯪ꯫ ꯑꯗꯩ ꯀꯨꯝꯁꯤꯁꯦ ꯏꯇꯩ ꯂꯩꯈꯤꯗꯕ ꯑꯃꯅ ꯎꯁꯣꯞ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ, ꯁꯣꯔꯥꯠ ꯂꯣꯏꯈꯤꯕꯒꯤ꯫ ꯑꯗꯩ ꯑꯃꯅ ꯗꯤꯁꯦꯝꯕꯔꯗ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯇꯩ ꯑꯍꯟꯁꯤꯒꯤ ꯗꯤꯁꯦꯝꯕꯔꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩ, ꯐꯤꯔꯣꯏ ꯑꯃ ꯂꯩ꯫ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗ꯭ꯔꯦ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯗ꯭ꯔꯦ꯫ ꯄꯨꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯉꯁꯤꯁꯦ ꯆꯩꯒꯗ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯂꯥꯛꯏ, ꯈꯔ ꯂꯥꯛꯇꯦ꯫ ꯑꯗꯣ ꯑꯔꯥꯛꯄ ꯈꯔꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯅꯝꯃꯤꯟꯅꯔꯒ ꯑꯩꯅ ꯐꯣꯇꯣꯁꯦ ꯃꯊꯪ ꯊꯥꯒꯠꯆꯕꯅꯦ꯫ ꯑꯗꯨꯒ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯂꯤꯖꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤꯁꯦ, ꯑꯩꯒꯤ ꯏꯇꯩꯁꯦ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯍꯟꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏꯅꯁꯨ ꯑꯍꯟꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯏꯆꯦꯆꯧꯕꯤ ꯑꯍꯟꯁꯤꯁꯨ ꯏꯇꯩꯁꯤꯅ ꯆꯍꯤ 10ꯃꯨꯛ ꯍꯜꯂꯦꯕꯀꯣ꯫ ꯑꯗꯨꯒ ꯏꯆꯦ ꯌꯥꯏꯃꯁꯤꯗꯤ ꯆꯍꯤ 2ꯃꯨꯛꯇꯪ ꯍꯟꯅꯩ, ꯏꯆꯦ ꯌꯥꯏꯃꯒ ꯏꯇꯩ ꯌꯥꯏꯃꯒꯗꯤ꯫ ꯑꯗꯨ ꯃꯕꯥꯅꯤ ꯑꯃ ꯂꯩꯔꯤ꯫ ꯑꯗꯒꯤ ꯏꯆꯦ 3ꯁꯨꯕꯁꯤꯅ ꯆꯍꯤ 10 ꯍꯜꯂꯦ꯫ ꯏꯇꯩꯁꯤꯅ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯏꯆꯦꯁꯤꯅ ꯁꯥꯇ꯭ꯔꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗ ꯏꯆꯦꯁꯤꯅ ꯀꯣꯂꯦꯖ ꯀꯥꯔꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯇꯩꯁꯤꯅ ꯀꯣꯟꯅ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯔꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯣ ꯏꯇꯩꯁꯦ ꯑꯣꯖꯥ ꯑꯣꯏꯔꯕꯒꯤ ꯄꯦꯟꯁꯤꯟ ꯆꯠꯂꯕ ꯃꯇꯨꯡꯁꯤꯗ ꯔꯥꯝꯀ꯭ꯔꯤꯁꯅ ꯃꯤꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯑꯃꯈꯛ ꯂꯩ꯫ ꯑꯩꯈꯣꯏ ꯈꯨꯔꯥꯏꯗ ꯀꯣꯆꯤꯡ ꯂꯩꯕꯁꯤꯗ ꯏꯇꯩꯁꯤꯅ ꯏꯪꯂꯤꯁ ꯇꯥꯛꯑꯝꯃꯦꯕ꯫ ꯏꯪꯂꯤꯁ ꯇꯥꯛꯄ ꯃꯇꯝꯁꯤꯗ
ꯏꯪꯂꯤꯁ ꯇꯥꯛꯑꯒ ꯃꯆꯥꯁꯤꯡꯁꯦ ꯁꯦꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯅꯨꯄꯤ 2ꯒ ꯅꯨꯄꯥ 1ꯒ ꯄꯣꯛꯄꯁꯦ ꯅꯨꯄꯤ 2ꯁꯦ ꯃꯄꯥꯟꯂꯣꯝꯗꯒ ꯂꯣꯏ ꯊꯥꯏ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯟꯊꯣꯛꯇꯨꯒ ꯌꯨꯝꯁꯨ ꯑꯗꯨꯝ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯟꯊꯣꯛꯇꯨꯒ ꯌꯥꯝ ꯀꯨꯞꯅ ꯍꯩꯅ ꯇꯥꯁꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯆꯥꯅꯨꯄꯤ ꯏꯇꯩꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯦ ꯀꯩꯅꯣ ꯀꯩꯁꯥꯝꯄꯥꯠꯇ ꯑꯣꯡꯉꯦ ꯑꯍꯟꯁꯤꯅ ꯃꯆꯥ ꯅꯨꯄꯤ 2 ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯃꯆꯥꯁꯦ ꯆꯥꯎꯔꯦ ꯑꯅꯤꯃꯛ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯦ ꯈꯔ ꯀ꯭ꯂꯥꯁꯇꯤ ꯀꯌꯥ ꯀꯥꯔꯕꯅꯣ ꯑꯩꯁꯦ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯨꯁꯨ ꯃꯃꯥꯁꯦ ꯃꯅꯤꯡ ꯀꯨꯜꯂꯤꯌꯦ ꯑꯗꯩꯗ ꯂꯥꯛꯇ꯭ꯔꯦ ꯃꯣꯏ ꯏꯃꯨꯡ ꯀꯩꯅꯣꯁꯦ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯁ꯭ꯀꯨꯜ ꯀꯥꯕꯅꯤꯅ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯑꯩꯅ ꯐꯣꯇꯣ ꯅꯝꯖꯔꯛꯀꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯐꯣꯇꯣ ꯅꯝꯃꯛꯇ꯭ꯔꯦ ꯃꯣꯏꯒꯤ ꯋꯥꯔꯤꯗꯪ ꯑꯣꯏꯅ ꯂꯤꯖꯔꯛꯑꯒꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯑꯣꯏꯕ ꯏꯇꯩꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯝꯀ꯭ꯔꯤꯁꯅ ꯃꯤꯁꯟꯒꯤ ꯃꯥꯅ ꯀꯣꯆꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯂꯩꯔꯛ ꯃꯅꯨꯡꯗ ꯂꯩꯕ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔꯁꯦ ꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡꯁꯤꯗ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯀꯣꯆꯤꯡꯁꯤꯗ ꯌꯥꯎꯕꯁꯤꯗ ꯔꯥꯝꯀ꯭ꯔꯤꯁꯅ ꯃꯤꯁꯟꯒꯤ ꯑꯦꯛꯖꯥꯝ ꯇꯧꯕꯁꯤꯗ ꯑꯉꯥꯡꯁꯦ ꯈꯟꯈꯤꯕ ꯃꯇꯝꯁꯤꯗ ꯃꯄꯥꯁꯤꯅ ꯑꯣꯖꯥꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯂꯨꯅ ꯇꯧꯖꯕ ꯑꯣꯖꯥꯁꯤꯗ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯒꯤ ꯂꯃꯟꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯩꯅꯣꯝꯇꯗꯤ ꯁꯤꯟꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯃꯤꯔꯣꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤꯔꯣꯜꯂꯛꯄꯁꯤ ꯉꯁꯥꯏꯒꯤ ꯃꯆꯥ 2ꯁꯤꯅ ꯆꯥꯎꯔꯕꯅꯤꯅ ꯅꯨꯄꯥ ꯑꯃꯕꯨꯗꯤ ꯄꯥꯝꯖꯕ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯏꯆꯥꯅꯨꯄꯤꯁꯦ ꯆꯍꯤ 40 ꯍꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯆꯍꯤ 40 ꯍꯦꯜꯂꯛꯑꯕ මꯇꯝꯁꯤꯗ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯄꯣꯛꯇꯣꯏꯁꯤꯕꯨ ꯑꯩꯕꯨ ꯃꯤꯔꯣꯜꯂꯤꯁꯤꯕꯨ ꯑꯩꯕꯨ ꯑꯉꯥꯡꯁꯤ ꯊꯨꯒꯥꯏꯔꯁꯤꯔꯅꯦ ꯑꯣꯏꯍꯜꯂꯔꯣꯏꯁꯤꯔꯅꯦ ꯀꯥꯏꯅꯒ ꯈꯜꯂꯒ ꯃꯥꯁꯦ ꯒꯝꯒ ꯆꯠꯁꯟꯕꯗꯣ ꯆꯠꯁꯜꯂꯦ ꯀꯥꯏꯔꯁꯨ ꯌꯥꯔꯦꯗ ꯀꯥꯏꯅ ꯑꯗ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯩꯕꯨ ꯏꯀꯥꯏꯖꯔꯦꯗ ꯀꯥꯏ ꯈꯟꯖꯕ ꯃꯇꯝꯁꯤ ꯑꯣꯏꯕ ꯑꯗꯩꯗꯨꯗ ꯀꯨꯊꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯇꯩꯁꯤꯅ ꯆꯪꯉꯒ ꯁꯥꯏꯌꯣꯜꯂꯒ ꯄꯣꯛꯂꯛꯀꯗꯧꯔꯤ ꯍꯥꯏꯕꯒꯤ ꯄꯥꯟꯖꯤꯅ ꯑꯃꯈꯛ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯦ ꯑꯁ ꯑꯩꯒꯤ ꯏꯄꯥꯅ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯕꯨ ꯃꯄꯥꯟ ꯂꯝꯗ ꯊꯥꯔꯛꯇꯅ ꯈꯣꯠꯂꯛꯇꯅ ꯇꯧꯔꯛꯏꯀꯣ ꯏꯄꯥꯅ ꯍꯜꯂꯛꯄ ꯑꯣꯏꯔꯗꯤꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯊꯨꯒꯥꯏꯔꯒꯦꯅ ꯈꯜꯂꯨꯕ ꯃꯥꯏ ꯃꯆꯥꯁꯦ ꯊꯨꯒꯥꯏꯔꯒꯦꯅ ꯈꯜꯂꯨꯕꯁꯦ ꯃꯄꯥꯅꯦꯅ ꯍꯥꯏꯗꯤ ꯄꯥꯟꯖꯤꯁꯤꯅ ꯃꯄꯥ ꯆꯪꯉꯛꯀꯗꯧꯔꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯦ ꯑꯁ ꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏ ꯕꯕꯥ ꯑꯣꯏꯔꯗꯤꯅ ꯃꯥꯏ ꯃꯕꯨꯛꯇꯣ ꯉꯁꯥꯏꯒꯤ ꯐꯤꯡ ꯆꯠꯂꯝꯕꯒꯗꯣ ꯃꯥꯒꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯕꯕꯥ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯔꯦꯗꯀꯣꯅ ꯃꯕꯨꯛꯁꯦ ꯀꯣꯡꯈꯠꯂꯒ ꯃꯥꯁꯦ ꯅꯨꯡꯁꯤꯅ ꯇꯧꯖꯔꯛꯄꯗꯨꯅ ꯃꯥꯁꯦ ꯕꯤꯄꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯑꯣꯏꯕ ꯑꯗꯨꯝ ꯇꯦꯟꯁꯟꯁꯦ ꯋꯥꯡ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤꯁꯨ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯔꯀꯥꯟꯗ ꯄꯣꯛꯇꯧꯔꯕꯅꯤꯅ ꯃꯥꯁꯦ ꯈꯜꯂꯨꯔꯀꯥꯟꯗ ꯁꯦꯅꯤꯌꯔ ꯁꯨꯝ ꯑꯣꯏꯔꯛꯄꯁꯤꯗ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯇꯦꯟꯁꯟ ꯑꯗꯨꯝ ꯂꯩꯕꯗꯨꯅ ꯕꯤꯄꯤꯁꯦ ꯑꯗꯨꯝ ꯍꯥꯏ ꯑꯣꯏ ꯂꯩꯔꯕ ꯕꯤꯄꯤ ꯍꯥꯏ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔꯁꯤꯗ ꯋꯥꯔꯤ ꯂꯤꯕꯗ ꯁꯨꯃꯥꯏ ꯇꯧꯗꯅ ꯑꯩꯁꯦ ꯑꯉꯥꯡꯁꯦ ꯑꯣꯏꯍꯜꯂꯔꯣꯏꯒꯦꯅ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯕꯕꯥꯅꯦꯅ ꯍꯥꯏꯔꯛꯄꯁꯤꯗꯒꯤ ꯑꯩꯁꯦ ꯑꯉꯥꯡꯁꯦ ꯑꯣꯏꯍꯜꯂꯒꯦꯅꯁꯨ ꯈꯜꯂꯦ ꯑꯗꯨꯗ ꯁꯨꯃꯥꯏ ꯑꯩ ꯕꯤꯄꯤꯁꯦ ꯌꯧꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯋꯥꯔꯤ ꯁꯥꯕꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔꯁꯤꯅꯁꯨ ꯃꯄꯥꯁꯤꯒꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯦꯅ ꯈꯟꯈꯤꯕ ꯑꯗꯩ ꯗꯣꯛꯇꯔꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯔꯕ ꯒꯥꯏꯅꯤꯗꯗꯤ ꯆꯥꯎꯔꯕ ꯗꯣꯛꯇꯔꯅꯦ ꯑꯗꯣ ꯃꯥꯅ ꯄꯣꯛꯄ ꯃꯇꯝꯁꯤꯐꯥꯎꯗ ꯍꯥꯏ ꯑꯣꯏꯗꯅ ꯃꯥꯁꯦ ꯂꯩꯔꯕ ꯑꯗꯣ ꯑꯣꯖꯥꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩ ꯂꯃꯟ ꯁꯤꯡꯁꯤꯒꯦꯅ ꯈꯜꯂꯤꯅꯦꯅ ꯍꯥꯏꯔꯀꯥꯟꯗ ꯗꯣꯛꯇꯔꯁꯤꯅ ꯃꯥꯏ ꯃꯈꯥꯗ ꯂꯩꯕ ꯗꯣꯛꯇꯔ ꯃꯌꯥꯝꯁꯦ ꯀꯣꯏꯁꯤꯜꯂꯀꯥꯟꯗ VIP ꯑꯃꯅ ꯄꯣꯛꯄꯗꯧꯅ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔ ꯃꯌꯥꯝꯁꯤꯅ ꯑꯔꯩꯕ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯍꯣꯠꯅꯔꯒ ꯑꯔꯩꯕ ꯊꯥꯛꯇ ꯍꯣꯠꯅꯔꯀꯥꯟꯗ ꯄꯣꯛꯈꯤ ꯑꯗꯣ ꯑꯉꯥꯡꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯄꯤꯛꯑꯦ ꯃꯥꯒꯤꯗꯤ ꯃꯆꯥꯁꯦ ꯄꯤꯛꯅꯁꯨ ꯄꯣꯛꯑꯦꯕ ꯑꯗꯣ ꯄꯤꯛꯑꯒ ꯄꯣꯛꯑꯀꯥꯟꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯄꯨꯊꯗꯅ ꯃꯄꯥꯒꯤ ꯑꯉꯥꯡꯒꯤ ꯖꯩꯒꯁꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯩꯗ ꯂꯥꯛꯇꯕꯁꯤꯗ ꯃꯆꯥꯅꯨꯄꯤ 2ꯁꯤꯗꯤ ꯄꯨꯡꯀꯛ ꯆꯥꯎꯖꯔꯦꯕ ꯈꯔ ꯄꯨꯡꯀꯛ ꯆꯥꯎꯖꯔꯦ ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯃꯥ ꯑꯩꯈꯣꯏꯅ ꯄꯨꯄꯨꯗꯣ ꯁꯤꯔꯤꯅꯦꯅ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯅꯦꯅ ꯀꯞꯄꯤꯗꯣ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯍꯜꯂꯛꯑꯅꯤꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯞꯄꯝꯗ꯭ꯔꯁꯨ ꯌꯥꯝꯅꯤꯀꯣ ꯃꯃꯥꯅ ꯍꯥꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛꯁꯨ ꯅꯣꯛꯑꯕꯗꯣ ꯍꯥꯏꯕꯗꯤ ꯃꯄꯨꯁꯤꯅ ꯃꯣꯏꯗ ꯍꯜꯂꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯑꯔꯦ ꯅꯨꯄꯥ ꯑꯣꯏꯅꯁꯨ ꯄꯣꯛꯑꯔꯦ ꯍꯥꯏꯗꯤ ꯅꯨꯄꯤ 2ꯗꯣ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯃꯣꯏ ꯅꯨꯄꯥ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯖꯕꯒꯤ ꯅꯨꯄꯥꯁꯦ ꯄꯥꯝꯖꯕ ꯑꯗꯩ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯥꯗꯤ ꯄꯣꯛꯑꯔꯣꯏꯁꯤꯔꯥꯅꯁꯨ ꯈꯟꯖꯔꯨꯕ ꯑꯗꯣ ꯃꯆꯥꯅꯨꯄꯤ 2ꯗꯨꯅ ꯃꯃꯥꯗꯨꯗ ꯄꯨꯄꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥ ꯁꯤꯕꯗ ꯑꯩꯈꯣꯏꯅ ꯀꯞꯄꯨꯔꯤꯗꯣ ꯀꯞꯄꯝꯗ꯭ꯔꯁꯨ ꯌꯥꯕꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯁꯤꯗ ꯃꯌꯥꯝꯁꯦ ꯑꯃꯨꯛꯁꯨ ꯍꯥꯏꯗꯤ
ꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ, ꯅꯨꯡꯁꯨ ꯅꯨꯡꯁꯤꯕ, ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯋꯦ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯑꯣꯜꯂꯛꯄ ꯍꯥꯏꯕꯁꯤꯁꯨ ꯈꯔ ꯑꯗꯨꯝꯗꯤ ꯌꯥꯎꯕ ꯖꯥꯠꯅꯦ꯫ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯩꯅꯣ ꯇꯧꯔꯛꯏ ꯀꯥꯏꯅ, ꯍꯜꯂꯛꯏ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤ ꯁꯤꯁꯨ ꯑꯗꯨꯝ ꯍꯜꯂꯛꯄ꯭ꯔꯥꯅ ꯑꯗꯨꯝ ꯈꯜꯂꯦ ꯃꯌꯥꯝ꯫ ꯑꯗꯣ ꯑꯩꯒꯤ ꯏꯆꯦꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯃꯤꯔꯛ ꯇꯤꯟꯗꯕꯒꯤ ꯃꯁꯥꯁꯦ ꯀꯩꯝꯇ ꯃꯉꯣꯟꯁꯤꯗ ꯕꯤꯠ ꯌꯥꯎꯗꯕ, ꯀꯦꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯩꯝ ꯌꯥꯎꯗꯕ, ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯨꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯨꯅ ꯔꯥꯁꯤ ꯂꯩꯕꯁꯦ ꯏꯆꯦꯁꯦ ꯈꯔ ꯃꯨꯗꯪ ꯇꯧꯋꯦꯕꯀꯣ꯫ ꯑꯗ ꯏꯇꯩꯁꯤꯅ ꯃꯥꯒꯤ ꯔꯥꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠ ꯃꯈꯥꯗ ꯁꯝꯕ꯭ꯔꯨ ꯑꯃ ꯊꯨꯡꯉꯦ ꯈꯖꯥꯏꯁꯤꯗ, ꯑꯗ ꯁꯝꯕ꯭ꯔꯨꯁꯤꯗ ꯉꯥꯎꯖꯕ, ꯑꯗ ꯃꯥꯒꯤ ꯔꯥꯁꯤꯗꯣꯅ ꯃꯥꯒꯤ ꯔꯥꯁꯤꯁꯤꯗ ꯑꯗꯨꯝ ꯉꯥꯎꯖꯈꯤꯕꯅꯦ꯫ ꯑꯗꯨꯒ ꯔꯥꯁꯤ ꯂꯩꯕꯁꯦ ꯆꯍꯤ 40ꯗ ꯃꯥꯡꯉꯦ ꯍꯥꯏꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯛꯐꯝꯁꯤꯒ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯤ ꯅꯝꯃꯛꯏꯕ ꯁꯛꯐꯝ ꯑꯁꯤꯒ ꯑꯩꯅ ꯀꯣꯜꯂꯒ ꯅꯝꯖꯕꯅꯦ꯫ ꯏꯆꯦꯁꯦ ꯑꯩꯒ ꯍꯦꯛ ꯊꯪꯅꯕꯁꯦ ꯃꯥꯅ ꯑꯩꯈꯣꯏꯗꯤ ꯆꯥꯃꯤꯟꯅꯕ ꯑꯣꯏꯔꯣ ꯊꯛꯃꯤꯟꯅꯕ ꯑꯣꯏꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣই ꯃꯣꯡ ꯍꯥꯗꯅ ꯏꯃꯨꯡꯁꯤ ꯌꯥꯝ ꯏꯪꯅ ꯆꯤꯡꯅ ꯔꯟ ꯇꯧꯕ, ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯅꯣꯡꯃꯇ ꯈꯠꯅꯗꯕ, ꯑꯩꯈꯣꯏꯗꯁꯨ ꯁꯦꯠ ꯊꯥꯔꯛꯇꯕ, ꯑꯩꯈꯣꯏꯅꯁꯨ ꯉꯥꯎꯁꯟꯅꯗꯕ, ꯃꯌꯥꯝꯒꯤ ꯂꯩꯀꯥꯏꯅ ꯋꯥꯔꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯃꯣꯏ ꯏꯃꯨꯡꯗ ꯉꯥꯛꯇ ꯄꯣꯊꯥꯔꯨꯁꯤ ꯍꯥꯏꯗꯅ ꯄꯣꯊꯥꯐꯝ ꯑꯣꯏꯔꯛꯄ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯤꯉꯣꯜ ꯑꯣꯏꯖꯔꯛꯑꯦ ꯑꯩꯁꯦ꯫ ꯑꯗꯣ ꯏꯆꯦꯁꯤꯅ ꯑꯩꯈꯣꯏꯗꯤ ꯀꯣꯏꯁꯜꯂꯒ, ꯑꯩꯈꯣই ꯅꯨꯄꯤ ꯉꯥꯛꯇꯅꯤꯅ ꯀꯣꯝꯄꯥꯛ ꯑꯃꯗ ꯏꯟꯖꯥꯡꯁꯦ ꯍꯥꯞꯄꯀꯥꯟꯗ ꯔꯥꯎꯟ ꯀꯣꯏꯁꯜꯂꯒ ꯆꯥꯃꯤꯟꯅꯕ꯫ ꯑꯗ ꯏꯆꯦꯁꯤꯅ ꯇꯨꯝꯄꯛ ꯍꯥꯏꯕꯗꯤ ꯃꯣꯡ ꯍꯥꯗꯦ, ꯇꯨꯝꯄꯛꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗ ꯔꯥꯁꯤ ꯂꯩꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯗ ꯖꯣꯀꯔ ꯑꯣꯏꯅ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯂꯩꯀꯥꯏꯁꯤꯅ ꯑꯗꯨꯝ ꯋꯥ ꯅꯣꯛꯈꯤꯕ ꯑꯃꯈꯛ ꯑꯣꯏꯌꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯛꯀꯅꯦꯁꯨ ꯈꯪꯗ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯉꯥꯡꯊꯣꯔꯛꯄꯗ ꯇꯨꯝꯄꯛ ꯃꯥ ꯉꯥꯡꯊꯣꯔꯛꯄꯁꯦ ꯃꯤꯅ ꯑꯗꯨꯝ ꯍꯦꯛꯇ ꯅꯣꯛꯅꯤꯡꯕꯗꯣ ꯑꯣꯏꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯥꯒ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯊꯪꯅꯔꯤꯕ ꯏꯆꯦꯁꯤꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄ, ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯥꯁꯤꯒꯁꯨ ꯏꯃꯥꯟꯅꯕꯤꯗꯧꯅ ꯑꯗꯨꯝ ꯇꯤꯟꯅꯔꯛꯄ, ꯑꯩꯁꯤꯅ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯀꯥꯟꯗ ꯅꯨꯄꯥꯃꯛꯇ ꯀꯣꯏꯔꯁꯨ ꯑꯩꯈꯣই ꯅꯨꯄꯤꯁꯤꯡꯗꯤ ꯅꯨꯄꯥꯈꯩꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯋꯥ ꯑꯗꯨꯝ ꯉꯥꯡꯅꯗꯦꯗꯅ, ꯑꯩꯈoi ꯅꯨꯄꯤꯗꯤ ꯅꯨꯄꯥꯅ ꯀꯣꯏꯔꯁꯨ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯗꯣꯛꯅꯩꯑꯕ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯊꯛꯀꯤ ꯏꯆꯦꯁꯤꯒꯗꯤ ꯑꯩꯒꯗꯤ ꯌꯥꯝꯅ ꯐꯃꯨꯡꯗꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅꯔꯛꯄ, ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯅꯅ ꯃꯥꯏ ꯅꯨꯄꯥ ꯀꯣꯏꯔꯁꯨ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯔꯒ ꯃꯥꯅ ꯇꯧꯔꯨꯕꯒꯤ ꯋꯥꯔꯤ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯦ ꯁꯥꯔꯒ ꯏꯕꯥꯅꯤꯁꯦ ꯄꯪꯅꯣꯛꯇ ꯅꯣꯛꯇꯣꯏꯅꯦ꯫ ꯑꯩꯅ ꯅꯣꯛꯄꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯑꯗꯩ ꯏꯆꯦꯆꯧꯕꯤ ꯑꯍꯟꯁꯤꯅ ꯐꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯣꯛꯑꯦ, ꯂꯥꯡꯗꯅ ꯂꯩ ꯇꯨꯝꯗꯦꯅꯅꯦ, ꯍꯧꯗꯣꯡ ꯑꯅꯤ, ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯧꯗꯣꯡ ꯑꯅꯤꯒꯥꯏ ꯆꯩꯔꯤ ꯄꯣꯠꯅꯤꯀꯣ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯗꯩ ꯏꯆꯦꯆꯧꯕꯤꯅ ꯆꯩꯔꯛꯄ ꯃꯇꯝꯁꯤꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯛꯇ ꯁꯥꯅꯦꯕ꯫ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯑꯩꯈoi ꯁꯨꯝ ꯅꯨꯄꯥ ꯀꯣꯏꯅꯕ ꯈꯣꯠꯅꯕꯁꯦ ꯑꯗꯨꯝ ꯂꯣꯏ ꯈꯪꯕ, ꯑꯗꯨ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯖꯔꯒ ꯀꯣꯂꯦꯖꯀ ꯑꯗꯨꯝ ꯀꯥꯃꯤꯟꯅꯔꯒ ꯍꯥꯏꯗꯤ ꯅꯨꯄꯥꯅ ꯏꯟꯅꯔꯛꯑꯒꯁꯨ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤꯗꯧꯅ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯔꯟ ꯇꯧꯅ ꯂꯩꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯏꯆꯦꯗꯨꯅ ꯍꯧꯖꯤꯛꯁꯦ ꯀꯅꯥꯝꯇꯒ ꯇꯤꯟꯅꯗꯅ, ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯊꯕꯛꯇ ꯑꯣꯏꯔꯁꯨ ꯃꯥꯗꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗꯗ ꯂꯥꯛꯄ, ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯁꯦ ꯂꯥꯛꯇ꯭ꯔꯦ꯫ ꯑꯗꯒꯤ ꯎꯁꯣꯞ ꯋꯥꯁꯣꯞ ꯑꯝꯇ ꯇꯧꯔꯁꯨ ꯑꯩꯈoi ꯀꯣꯏꯕꯃꯛꯇ ꯆꯠꯂꯁꯨ, ꯄꯤꯛꯅꯤꯛꯃꯛꯇ ꯆꯠꯂꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈoi ꯁꯨꯝ ꯍꯧꯅꯔꯒ ꯉꯁꯤꯗꯤ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕꯁꯦ ꯀꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝ ꯆꯠꯄꯁꯦ ꯃꯥꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦꯕ꯫ ꯑꯩꯈꯣꯏꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯁꯨꯝ ꯆꯠꯄꯁꯦ, ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯆꯠꯂꯤꯉꯩꯗ ꯑꯩꯅ ꯃꯥꯒꯤ ꯏꯕꯥꯅꯤ ꯐꯣꯇꯣ ꯅꯝꯃꯤꯟꯅꯖꯔꯛꯑꯦ, ꯑꯗꯨꯒꯤ ꯃꯊꯪ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯑꯗꯨꯒ ꯏꯆꯦꯁꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯀꯔꯝꯕ ꯀꯩꯅꯣꯗ ꯃꯥꯁꯦ 24 ꯏꯌꯥꯔꯁ ꯑꯗꯨꯋꯥꯏꯗ ꯂꯨꯍꯣꯡꯉꯦꯀꯣ꯫ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯁꯦ ꯑꯩ ꯉꯁꯤ ꯏꯆꯦꯒꯤ ꯐꯣꯇꯣꯁꯤꯅ ꯁꯥꯈꯤ ꯑꯣꯏꯗꯅ ꯃꯥꯁꯤ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯕꯗꯣ ꯑꯩ ꯏꯆꯦꯁꯤꯒꯤ ꯐꯣꯇꯣꯁꯤꯅ ꯁꯥꯈꯤ ꯑꯣꯏꯍꯟꯖꯒꯦ ꯍꯥꯏꯗꯅ ꯏꯆꯦꯒꯤ ꯐꯣꯇꯣꯁꯦ ꯑꯩ ꯊꯥꯒꯠꯆꯩ꯫ ꯏꯇꯩ ꯂꯩꯈꯤꯗꯕꯒꯤ ꯏꯇꯩꯒꯤ ꯐꯣꯇꯣꯁꯤꯃꯁꯨ ꯑꯩ ꯍꯥꯞꯆꯔꯤ, ꯍꯥꯏꯕꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅ ꯃꯤꯁꯟꯒꯤꯗꯃꯛꯇ ꯃꯃꯤꯡ ꯆꯠꯂꯕ, ꯃꯣꯏꯒꯤ ꯀꯣꯆꯤꯡꯁꯤꯗ ꯌꯥꯎꯕꯗ ꯆꯍꯤ ꯑꯃꯗ ꯑꯉꯥꯡ 5ꯗꯤ ꯀꯝꯄꯜꯁꯔꯤ ꯈꯜꯂꯕ ꯑꯗꯨꯒꯨꯝꯂꯕ ꯑꯣꯖꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯃꯈꯣꯏꯅ ꯇꯝꯕꯤꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ, ꯑꯆꯧꯕ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯦꯔꯦꯟꯁꯤꯡꯅ ꯂꯥꯛꯇꯅ ꯍꯧꯖꯤꯛ ꯀꯣꯆꯤꯡ ꯃꯐꯝꯁꯤꯗ ꯇꯧꯕꯤꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯇꯩꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯍꯥꯡꯕ ꯑꯃ ꯑꯣꯏꯕ, ꯏꯇꯩꯗꯨ ꯂꯩꯖꯔꯝꯃꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯗꯣ, ꯑꯗꯒꯤ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯄꯦꯔꯦꯟꯁꯤꯡꯅꯁꯨ ꯑꯩꯒꯤ ꯏꯇꯩꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯈꯤꯕ ꯑꯃꯈꯛ ꯑꯣꯏꯌꯦ꯫ ꯑꯗꯨꯅ ꯉꯁꯤꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ
ꯅꯨꯡꯁꯤꯔꯕ ꯋꯥꯔꯤꯁꯦ ꯑꯩꯅ ꯋꯥꯔꯤꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯖꯩꯒ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯁꯨ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯄꯣꯛꯏꯁꯤꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯉꯥꯎꯁꯟꯅꯕꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯁꯥꯁꯤꯗ ꯏꯉꯥꯎ ꯉꯥꯎꯖꯕ ꯒ꯭ꯌꯥꯟꯁꯦ ꯏꯇꯥ ꯇꯥꯕ ꯃꯥꯟꯗꯕ ꯑꯃ ꯁꯨꯝ ꯇꯧꯋꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯐꯣꯇꯣꯗꯣ ꯑꯩꯅ ꯅꯝꯖꯔꯛꯑꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎꯇꯪ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯤ ꯋꯥꯔꯤꯁꯤꯁꯨ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯐꯣꯇꯣꯁꯤꯡꯁꯤꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯟꯅ ꯆꯠꯂꯤꯁꯦ ꯀꯨꯏꯗ꯭ꯔꯤꯑꯕ ꯃꯥꯏ ꯍꯤꯒꯣꯛ ꯐꯨꯔꯤꯠ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗ꯭ꯔꯦ ꯉꯁꯤ ꯖꯩꯒ ꯃꯐꯝꯗ ꯏꯆꯤꯜ ꯏꯅꯥꯎꯈꯩ ꯑꯩꯈꯣꯏ ꯎꯅꯔꯤ ꯊꯤꯀꯥꯗꯥꯔ ꯑꯃꯅ ꯍꯤꯒꯣꯛ ꯂꯣꯏ ꯌꯦꯜꯂꯤꯌꯦ ꯍꯤꯒꯣꯛ ꯐꯨꯔꯤꯠ ꯑꯃ ꯀꯩꯅꯣ ꯋꯥꯀꯤꯡ ꯆꯠꯄ ꯋꯥꯀꯤꯡ ꯆꯠꯐꯝꯈꯩ ꯍꯤꯒꯣꯛ ꯉꯥꯡꯉꯥꯏ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯋꯥꯀꯤꯡꯒꯤ ꯒ꯭ꯔꯨꯞ ꯅꯝꯕꯅꯦꯁꯦ ꯋꯥꯀꯤꯡ ꯒ꯭ꯔꯨꯞꯅ ꯅꯝꯃꯦ ꯑꯩꯅ ꯅꯪ ꯋꯥꯀꯤꯡ ꯒ꯭ꯔꯨꯞꯇꯣ ꯈꯔ ꯅꯥꯇꯩ ꯆꯥꯕꯗꯣ ꯇꯜꯂꯤꯀꯣ ꯑꯆꯧ ꯑꯁꯥꯡꯗꯒꯤ ꯇꯜꯂꯤꯗꯒꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀꯧꯗꯦ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯗ꯭ꯔꯕꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎꯈꯩꯁꯤꯗ ꯎꯅꯖꯕ ꯁꯤ ꯖꯩꯒ ꯅꯨꯃꯤꯠꯇ ꯎꯅꯖꯕꯅꯤ ꯀꯨꯝꯁꯤ ꯆꯥꯛꯀꯧꯗ꯭ꯔꯕꯅꯤ나 ꯏꯇꯩ ꯑꯅꯤꯒꯤ ꯐꯤꯔꯣꯏ ꯂꯩꯔꯤ ꯁꯣꯔꯥꯠ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯑꯃꯅ ꯑꯗꯨꯗꯨꯅ ꯁꯤꯗꯩꯗ ꯉꯁꯤ ꯃꯌꯥꯝ ꯁꯨꯝ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯕ 지금 다 알아야 해 신발입니다. 지금 다 하고 지금 아니는 다 알아야 해.